KNAꯒꯤ Deputy Army Chiefꯀꯤ ꯃꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜ ꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ Deputy Army Chiefꯀꯤ ꯃꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯗꯄꯨꯔꯒꯤ ꯊꯦꯟꯊꯥꯡ ꯃꯥꯇꯤꯖꯥꯡ ꯚꯤꯂꯦꯖꯗ ꯂꯩꯕ ꯌꯨꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯒꯤ ꯄꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ Deputy Chiefꯀꯤ ꯃꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯝꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ KNO KLAꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨ ꯄꯥꯡꯗꯕ ꯑꯃꯗꯤ ꯃꯤꯀꯤ ꯊꯤꯁꯤꯡꯅ ꯆꯠꯊꯒꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ KNO KLAꯅ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯗꯥꯎꯟ ꯇꯨ ꯗꯛꯁ ꯀꯔꯐ꯭ꯌꯨ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯗꯤꯖꯣꯜቭ ꯇꯧꯕꯤꯔꯣ ꯁꯨꯖꯥꯇꯥ꯫ ꯃꯅꯤꯄꯨꯔꯒꯤ MLA 58 ꯑꯁꯤꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯗꯤꯖꯣꯜቭ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯄꯤꯄꯜꯁ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯦꯂꯥꯏꯌꯦꯟꯁ ꯄꯥꯄꯥꯒꯤ ꯃꯦꯝꯕꯔ PH ꯁꯨꯖꯥꯇꯥꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯂꯨꯞ 13 ꯂꯣꯝꯅ ꯁꯦꯝꯕ ꯄꯥꯄꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯇꯧꯈꯤꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯗ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ MLAꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯖꯒꯦ ꯍꯥꯏꯔꯛꯇꯕꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯔꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ MLAꯁꯤꯡ ꯑꯁꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯍꯨꯠ 58ꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯗꯤꯖꯣꯜꯚ ꯇꯧꯔꯒ MLAꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯕꯤꯌꯨ꯫ ꯄꯥꯄꯥꯅ ꯊꯥꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯄꯥꯄꯥꯅ MLAꯁꯤꯡꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯑꯃꯁꯨ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯗꯒꯤ ꯑꯗꯩ ꯂꯧꯈꯠꯆꯒꯦ꯫ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯕ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯃꯇꯣꯟꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯊꯥꯏꯅꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯚꯣꯏꯁ ꯅꯧꯅ ꯍꯥꯞꯆꯤꯜꯂꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯤꯕ ꯃꯤꯇꯩꯁꯤꯡꯗꯣ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯨ꯫ ꯅꯊꯧꯅꯥ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯚ ꯇꯧꯔꯛꯑꯣ꯫ ꯇꯧꯕꯁꯨ ꯀꯔꯤꯝꯇ ꯉꯝꯗꯕ ꯉꯝꯕꯁꯨ ꯁꯥꯅꯤꯡꯕ ꯇꯧꯒꯅꯨ꯫ ꯃꯗꯨ ꯀꯨꯀꯤ ꯀꯤꯅꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯋꯥꯔ ꯊ꯭ꯔꯦꯠ ꯅꯠꯇꯦ꯫ ꯃꯤꯇꯩ ꯍꯦꯟꯅ ꯁꯤꯅꯕ ꯚꯨꯗꯨ ꯊ꯭ꯔꯦꯠ ꯀꯧꯏ꯫ ꯅꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯁꯦꯡꯅ ꯆꯤꯡ ꯀꯥꯕ ꯌꯥꯔꯕꯣꯏ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯀꯥꯔꯨꯔꯒꯗꯤ ꯃꯗꯨꯗ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯒꯗꯤ ꯃꯤꯔꯦꯝ ꯅꯣꯏꯅ ꯗꯥꯏꯇ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ? ꯊꯧꯅꯥꯗꯤ FBꯗ ꯎꯠꯄ ꯌꯥꯔꯣꯏ ꯔꯤꯌꯦꯂꯤꯇꯤꯗ ꯎꯠꯅꯁꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯒꯠꯂꯤꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯅꯤ ꯈꯖꯤꯛꯈꯛꯅꯤ ꯊꯥꯒꯠꯄ ꯌꯥꯗꯕ ꯇꯁꯦꯡ ꯇꯁꯦꯡꯕ ꯀꯌꯥꯅꯤ ꯂꯣꯠꯁꯤꯜꯂꯤꯕꯁꯤ꯫ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯁꯨꯛ ꯂꯨꯔꯕ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤ ꯃꯤꯔꯦꯝ ꯅꯣꯏ ꯈꯔꯅ ꯐꯥꯒꯤ ꯇꯥꯍꯟꯒꯅꯨ꯫ ꯃꯤꯆꯝꯕꯨ ꯍꯥꯠꯈꯤꯅꯕ ꯁꯤꯟꯒꯅꯨ ꯍꯥꯏꯈꯤ꯫ ꯄꯤ ꯁꯣꯅꯥꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕꯅꯤ꯫ ꯄꯨꯡ 44ꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ KMDWO꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯀꯦꯜ TV ꯆꯦꯅꯦꯜ ꯑꯃꯒꯤ ꯈꯟꯅ ꯅꯩꯅꯕꯗ ꯁꯣꯁꯤꯑꯣ-ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯄꯤ ꯁꯣꯅꯥꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯣꯅꯥꯃꯅꯤꯅ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯂꯥꯛꯂꯤꯕ ꯄꯨꯡ 44ꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤꯖ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KMDWO ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯉꯁꯤ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯅꯥꯃꯅꯤꯅ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯅ ꯋꯥꯛꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯇꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯕꯨ ꯏꯔꯥꯡ ꯄꯥꯝꯕ ꯑꯣꯏꯅ ꯎꯍꯟꯅꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯄ ꯐꯩ ꯍꯥꯏꯈꯤ꯫ ꯁꯣꯅꯥꯃꯅꯤꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯨꯁꯂꯤꯝꯁꯤꯡꯅ ꯑꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯁꯣꯅꯥꯃꯅꯤꯅ ꯁꯦꯡꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯑꯃꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯈꯤꯔꯣꯏ꯫ ꯇꯦꯂꯤꯚꯤꯖꯟꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯈꯟꯅꯒꯗꯕ ꯑꯣꯏꯔꯒꯗꯤ hiram ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯃꯛ ꯎꯅꯕꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯁꯣꯅꯥꯃꯅꯤꯅ ꯄꯨꯡ 44ꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯤ꯫
ꯋꯥ ꯄ꯭ꯔꯣꯄꯔꯇꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯖꯤꯟꯅꯔꯝꯂꯕꯗꯤ ꯃꯨꯁꯂꯤꯝ ꯅꯍꯥꯁꯤꯡ ꯁꯥꯏꯀꯜ ꯇꯥꯌꯔ ꯐꯣꯠꯂꯝꯂꯣꯏ ꯍꯥꯏꯅ ꯄꯤꯑꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥ ꯄ꯭ꯔꯣꯄꯔꯇꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯖꯤꯟꯅꯔꯝꯂꯕꯗꯤ ꯃꯨꯁꯂꯤꯝ ꯅꯍꯥꯁꯤꯡ ꯁꯥꯏꯀꯜ ꯇꯥꯌꯔ ꯐꯣꯠꯂꯝꯂꯣꯏ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ NDTVꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯍꯔꯤꯌꯥꯅꯥꯒꯤ ꯍꯤꯁꯔꯗ ꯑꯦꯌꯔꯄꯣꯔꯠ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯉꯔꯥꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯋꯥꯛꯐꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤꯗꯒꯤ ꯂꯦꯟ ꯃꯥꯐꯤꯌꯥꯁꯤꯡ ꯈꯛꯇꯅ ꯀꯥꯟꯅꯕ ꯑꯌꯥꯝꯕ ꯐꯪꯗꯨꯅ ꯂꯩꯔꯦ꯫ ꯗꯂꯤꯠ, ꯑꯇꯩ ꯁꯣꯟꯊꯔꯕ ꯐꯨꯔꯨꯞꯁꯤꯡ ꯑꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯅ ꯐꯪꯖꯒꯗꯕ ꯂꯝꯁꯤꯡ ꯑꯗꯨ ꯃꯥꯐꯤꯌꯥꯁꯤꯡ ꯑꯁꯤꯅ ꯂꯨꯠ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯋꯥꯛꯐ ꯂꯣ ꯑꯦꯃꯦꯟꯗ ꯇꯧꯈꯤꯕ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯕ ꯁꯣꯏꯗꯅ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯤꯑꯦꯛ ꯇꯧꯔꯗꯨꯅ AIMIMꯒꯤ ꯆꯤꯐ ꯑꯃꯁꯨꯡ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ MP ꯑꯁꯥꯎꯗꯤꯟ ꯑꯋꯥꯏꯁꯤꯅ ꯃꯥꯏꯀ꯭ꯔꯣꯕ꯭ꯂꯣꯒꯤꯡ ꯁꯥꯏꯠ Xꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ BJPꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯀꯦꯜ ꯄꯦꯔꯦꯟꯠ ꯑꯣꯏꯔꯤꯕ RSSꯅ ꯃꯈꯣꯏꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯑꯃꯁꯨꯡ ꯔꯤꯁꯣꯔꯁꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯁꯤꯖꯤꯟꯅꯔꯝꯂꯕꯗꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯆꯨꯔꯆꯥꯟꯗꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯇꯩꯒꯤ ꯕꯤꯜꯗꯤꯡ ꯊꯨꯒꯥꯏꯈꯤꯕ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯃꯗꯤ ꯑꯇꯣꯞꯄ IDPꯁꯤꯡꯒ NLASAꯒꯤ ꯆꯤꯐ ꯖꯁꯇꯤꯁꯀ ꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯜꯗ ꯀꯨꯀꯤ ꯖꯣꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯅꯟꯗꯣ ꯂꯨꯋꯥꯡ꯫ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯜꯗ ꯀꯨꯀꯤ ꯖꯣꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯊꯑꯣꯏ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PH ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯃꯨꯀꯣꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯇꯩꯒꯤ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯜꯗ ꯀꯨꯀꯤ ꯖꯣꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯔꯥꯡ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯊꯦꯡꯅꯔꯦ꯫ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯤꯜꯂꯒ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯂꯛꯄ ꯌꯥꯏ꯫ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯒ ꯌꯥꯝꯅ ꯆꯨꯅꯗꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯀꯨꯀꯤ ꯖꯣꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯖꯝꯒꯤ ꯋꯥꯍꯟꯊꯣꯛ ꯅꯥꯊꯩꯔꯒ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯂꯣꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯃꯤꯇꯩ ꯃꯤꯌꯥꯝ ꯁꯥꯎꯍꯟꯅꯕꯒꯤ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯃꯨꯛꯀꯣꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯀꯨꯀꯤ ꯖꯣꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯔꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯁꯦꯟꯇꯔꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯒꯥꯔꯤ ꯊꯧꯍꯟꯕꯤꯒꯅꯨ SP ꯇ꯭ꯔꯥꯐꯤꯛ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯎꯞꯂꯒ ꯒꯥꯔꯤ ꯊꯧꯕꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯒꯥꯔꯤ ꯈꯨꯠꯁꯤꯟꯅꯗꯨꯅ ꯊꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯋꯤꯡꯒꯤ SP ꯄ꯭ꯔꯃꯦꯁ ꯑꯔꯥꯝꯕꯝꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯒꯥꯔꯤ ꯊꯧꯕꯗ ꯅꯤꯌꯝ ꯂꯥꯟꯅ ꯊꯧꯕ, ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯤꯕꯁꯤꯡꯅ ꯍꯦꯜꯃꯦꯠ ꯌꯥꯎꯗꯅ ꯑꯃꯗꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯒꯥꯔꯤ ꯊꯧꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯁꯨꯗꯅ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯀꯪꯂꯥ ꯋꯦꯁꯇꯔꯟ ꯒꯦꯠ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ SP ꯃꯁꯥꯃꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯗꯨꯗ ꯅꯤꯌꯝ ꯂꯥꯟꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯄ, ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕ, ꯍꯦꯜꯃꯦꯠ ꯎꯞꯇꯕ ꯑꯃꯗꯤ ꯆꯦ ꯆꯥꯡ ꯁꯨꯗꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯤꯑꯣꯏ 300 ꯔꯣꯝꯒꯤ ꯃꯊꯛꯇ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯂꯥꯛꯄ ꯍꯦꯜꯃꯦꯠ ꯎꯞꯇꯕꯁꯤꯡꯕꯨ ꯍꯦꯜꯃꯦꯠ ꯎꯞꯍꯜꯂꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯦꯗꯚꯥꯏꯁ ꯄꯤꯔꯒ ꯊꯥꯗꯣꯛꯈꯤ ꯍꯥꯏꯔꯤ꯫